ꯑꯣꯏꯔꯝꯂꯕꯗ ꯃꯩꯔꯥꯕ ꯅꯨꯡꯁꯤꯅ ꯅꯣꯛꯂꯒ ꯆꯪꯁꯤꯟꯗꯨꯅ ꯚꯥꯅꯨꯃꯇꯤꯗ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯩꯒ꯭ꯌꯥꯁꯦ ꯀꯩꯅꯣ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯚꯥꯅꯨꯃꯇꯤꯅ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯑꯃꯨꯛ ꯍꯟꯗꯣꯔꯛꯂꯒ ꯚꯥꯅꯨꯃꯇꯤꯗ ꯌꯦꯡꯉꯤ꯫ ꯄꯥꯎ ꯍꯥꯟꯅ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯅꯥꯅ ꯊꯤꯜꯂꯛꯏꯅꯣ? ꯚꯥꯅꯨꯃꯇꯤ ꯅꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯏꯁꯨ ꯂꯤꯟꯗꯥꯁꯨ ꯀꯁꯥꯔꯗ ꯊꯕꯛꯀꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯊꯦꯡꯅꯕꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯎꯕꯗ ꯑꯩꯒ꯭ꯌꯥꯁꯤꯗꯤ ꯕꯤꯄꯤ ꯍꯦꯛꯇ ꯋꯥꯡꯈꯠꯂꯤ꯫ ꯑꯗꯨꯅ ꯏꯁꯨ ꯏꯕꯦꯟꯅꯦ ꯏꯪꯅ ꯆꯠꯂꯁꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤꯗꯣ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯂꯤꯟꯗꯥꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯃꯈꯣꯜꯗꯣ ꯏꯅꯧ ꯅꯧꯊꯔꯒ ꯈꯔꯁꯨ ꯆꯝꯅ ꯍꯤꯡꯕ ꯇꯝꯁꯤꯕ ꯌꯥꯝꯕꯣꯡ꯫ ꯃꯤ ꯑꯩꯒ꯭ꯌꯥꯁꯤꯐꯥꯎ ꯌꯥꯝꯕꯨꯡꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯌꯥꯝꯗꯣ ꯍꯩꯅꯗꯦꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯃꯩꯔꯥꯕ ꯅꯣꯛꯇꯤ ꯅꯣꯛꯂꯛꯏ ꯑꯗꯨꯕꯨ ꯈꯨꯝꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ ꯚꯥꯅꯨꯃꯇꯤ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯩꯔꯥꯕꯕꯨ ꯍꯥꯏꯐꯦꯠ ꯊꯩꯗꯣꯛꯂꯒ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯤꯠꯁꯨꯗꯥꯅ ꯁꯤꯟꯕꯅꯤ ꯄꯥꯎ ꯇꯥꯕꯗ ꯃꯃꯤꯠꯅ ꯎꯗ꯭ꯔꯤꯕ ꯂꯥꯏꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯖꯤ ꯃꯆꯥꯒꯨꯝꯅ ꯇꯔꯨ ꯇꯔꯨ ꯇꯊꯛ ꯇꯊꯛ ꯄꯥꯡꯂꯤꯕ ꯃꯤꯠꯁꯅꯥꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯚꯥꯅꯨꯃꯇꯤ ꯂꯥꯏꯖꯕꯨ ꯂꯥꯞꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯁꯤꯖꯥ ꯑꯩꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯒ꯭ꯌꯥꯁꯤ ꯍꯥꯏꯅꯕꯗꯣ ꯑꯩꯕꯨ ꯁꯛ ꯈꯪꯗꯕ꯭ꯔꯥꯅꯦ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯪꯂꯝꯕ ꯅꯨꯄꯤꯗꯣ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯂ ꯃꯥꯜꯂꯦ꯫ ꯏꯜꯂꯤꯕ ꯔꯥꯅꯤ ꯐꯤ ꯑꯉꯧꯕꯗꯣ ꯃꯆꯤ ꯑꯃ ꯁꯠ ꯍꯥꯏꯒꯠꯂꯒ ꯃꯀꯣꯛ ꯀꯨꯞꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯅꯣꯟꯊꯔꯞ ꯚꯥꯅꯨꯒꯤ ꯈꯣꯡꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯒ꯭ꯌꯥꯁꯤ꯫ ꯏꯇꯞ ꯇꯞꯆꯕ ꯃꯇꯧꯗ ꯚꯥꯅꯨꯃꯇꯤ ꯅꯣꯛꯂꯗꯨꯅ ꯂꯥꯏꯖꯕꯨ ꯇꯞꯅ ꯍꯨꯒꯠꯄꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯂꯤꯟꯗꯥꯗꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛ ꯊꯃꯣꯏ ꯄꯤꯛꯂꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯂꯥꯏꯖꯅ ꯃꯌꯥꯝꯒ ꯇꯞꯅ ꯇꯞꯅ ꯂꯣꯟꯗꯤꯟꯅꯕꯁꯤ ꯎꯕꯗ ꯃꯥ ꯀꯜꯂꯛꯄ ꯄꯣꯛꯂꯛꯏ꯫ ꯚꯥꯅꯨꯃꯇꯤꯅ ꯗꯤꯅꯔ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯗꯥꯏꯅꯤꯡ ꯔꯨꯝꯗ ꯆꯪꯉꯛꯂꯦ꯫ ꯂꯤꯟꯗꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯥꯕꯨ ꯊꯥꯒꯠꯄ ꯑꯣꯏꯅ ꯀꯔꯤꯅꯣꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯄꯟꯊꯔꯦ꯫ ꯊꯦꯡꯅꯕꯗꯤ ꯃꯤꯅꯤꯠ ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯚꯥꯅꯨꯃꯇꯤꯒ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯂꯨꯞꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯃꯆꯤꯟ ꯌꯥꯡꯕꯒꯤ ꯍꯧꯅꯁꯥ ꯍꯦꯛꯇ ꯆꯥꯅꯈ꯭ꯔꯦ꯫ ꯃꯤꯃꯥꯡꯅꯤ ꯈꯪꯗꯈꯩ ꯋꯥꯔꯤꯗꯨ ꯃꯔꯤ ꯃꯔꯤ ꯍꯦꯛꯇ ꯁꯥꯔꯛꯏ꯫ ꯃꯊꯪ ꯃꯊꯪ ꯅꯣꯛꯂꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯂꯥꯏꯖ ꯅꯣꯛꯂꯒ ꯑꯗꯨꯒꯅꯦ ꯑꯩꯒ꯭ꯌꯥꯁꯦ ꯉꯁꯥꯏ ꯌꯥꯝꯕꯨꯡꯁꯦ ꯇꯥꯏꯗꯣ ꯐꯩꯈꯩ ꯄꯨꯜꯂꯝꯃꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯕꯤꯒꯦꯅ ꯁꯦꯝꯕꯤꯌꯦꯕ꯫ ꯑꯗꯨꯗ ꯑꯩꯅ ꯂꯥꯝꯕ ꯐꯪꯗꯕꯒꯤꯅꯦ ꯌꯥꯝꯕꯨꯡꯅꯅꯦ ꯑꯗꯨ ꯌꯧꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯀꯅꯥ ꯎꯍꯟꯗ ꯂꯥꯏꯖꯒꯤ ꯃꯈꯣꯡꯗꯨꯗ ꯁꯥꯐꯨ ꯀꯟꯗꯅ ꯇꯞꯂꯞꯅ ꯀꯥꯎꯕꯣꯏ ꯊꯦꯡꯕꯣꯏ ꯇꯧꯔꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯋꯥꯔꯤ ꯂꯤꯔꯝꯕ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯀꯥꯎꯁꯤꯜꯂꯛꯏꯗꯨꯕꯣ? ꯃꯩꯔꯥꯕ ꯇꯞꯅ ꯑꯩꯅ ꯀꯥꯏꯗ ꯀꯥꯎꯔꯒꯦ? ꯈꯪꯖꯤꯟꯅꯗꯕꯗꯨꯗ ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ ꯃꯩꯔꯥꯕꯅ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯒ ꯃꯈꯥ ꯇꯥꯏ ꯁꯨꯃꯥꯏ ꯀꯥꯎꯔꯛꯏꯗꯨꯗꯤ ꯍꯧꯖꯤꯛꯇ꯫ ꯃꯇꯧꯗꯣ ꯃꯩꯔꯥꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯌꯧꯔꯦ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯤꯍꯨꯜꯗꯨ ꯄꯣꯛꯈꯥꯏꯗꯧꯔꯦ꯫ ꯂꯤꯟꯗꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯪꯆꯥꯛꯇ ꯆꯥꯛꯂꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯁꯨ ꯊꯃꯣꯏꯗ ꯃꯩ ꯆꯥꯛꯄ ꯃꯈꯩ ꯌꯦꯡꯂꯤ꯫ ꯃꯁꯨ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯚꯥꯅꯨꯃꯇꯤ ꯅꯣꯛꯂꯒ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ? ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖ ꯚꯥꯅꯨꯃꯇꯤꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯒ꯭ꯌꯥꯁꯦ ꯌꯥꯝꯕꯨꯡꯁꯦ ꯑꯍꯤꯡ ꯇꯨꯝꯗꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯤꯕ꯫ ꯋꯥꯗꯨ ꯇꯥꯔꯒ ꯚꯥꯅꯨ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯊꯣꯏꯕ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏꯔꯤꯁꯦ? ꯅꯪꯕꯨ ꯑꯩꯅ ꯑꯣꯚꯔꯋꯥꯛ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯕꯥꯛꯁꯨ ꯂꯩꯕꯥꯛꯅꯤ ꯏꯁꯥꯒꯤꯁꯨ ꯈꯔ ꯈꯟꯒꯗꯕꯅꯤꯅꯦ꯫ ꯏꯁꯥ ꯐꯠꯇ꯭ꯔꯒ ꯀꯔꯝꯅ ꯂꯩꯕꯥꯛ ꯉꯥꯛꯀꯗꯧꯔꯤꯕ? ꯃꯕꯣꯛꯀꯤ ꯋꯥꯍꯩꯗꯣ ꯃꯩꯔꯥꯕ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯃꯈꯨꯠ ꯈꯨꯠꯆꯣꯏꯁꯤꯡꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯅꯕꯁꯨ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯄꯨꯗꯨꯅ ꯆꯪꯉꯛꯄ ꯃꯤꯁꯤꯡꯗꯨꯅ ꯄ꯭ꯂꯦꯠꯅ ꯄ꯭ꯂꯦꯠ ꯁ꯭ꯄꯨꯟꯅ ꯁ꯭ꯄꯨꯟ ꯃꯑꯣꯡ ꯇꯥꯅ ꯈꯥꯏꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕꯗꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯉꯛꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯡꯗꯨꯗ ꯈꯣꯡ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯩꯔꯥꯕ ꯍꯩꯅꯗꯅ ꯃꯈꯣꯡꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗꯦ꯫
ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯈꯨꯕꯣꯝꯗꯨꯗ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯅꯥꯗꯨꯅ ꯂꯩꯕꯗꯨꯗ ꯃꯩꯔꯥꯕ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯊꯩꯗꯣꯛꯂꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯇꯧꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯣ ꯂꯥꯏꯖꯗ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯥꯅ ꯌꯦꯡꯂꯛꯏ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯈꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯂꯥꯏꯖ ꯀꯔꯤꯅꯣ ꯍꯥꯏꯒꯨꯝ ꯄꯤꯁꯨꯝ ꯏꯟꯈꯠꯂꯛꯏ ꯃꯥꯒꯤ ꯃꯇꯧꯗꯣ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯩꯔꯥꯕꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯁꯥꯎꯅꯤꯡ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗꯤ ꯂꯦꯞꯇꯦ ꯆꯥꯅꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯞꯊꯔꯛꯂꯦ ꯂꯥꯏꯖ ꯅꯣꯛꯃꯤ ꯚꯥꯅꯨꯃꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒ꯭ꯌꯥꯁꯦ ꯃꯌꯥꯝ ꯆꯥꯎꯀꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯅꯦ ꯅꯩꯕ ꯁꯥꯔꯨꯁꯤ ꯚꯥꯅꯨꯃꯇꯤ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯅꯪ ꯁꯨꯝ ꯆꯥꯁꯤꯜꯂꯣ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯂꯒ ꯁ꯭ꯄꯨꯟꯗꯣ ꯇꯥꯞ ꯄꯥꯏꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯈꯨꯠꯇꯨ ꯆꯦꯠꯇꯕꯅ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯃꯤꯉꯣꯟꯗ ꯑꯅꯧꯕ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯧꯗꯥꯕꯤꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯇꯥꯈ꯭ꯔꯤꯕ ꯁ꯭ꯄꯨꯟꯗꯣ ꯈꯨꯟꯒꯠꯅꯕ ꯃꯈꯥꯗ ꯁꯠ ꯅꯣꯟꯊꯩ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯂꯤꯟꯗꯥꯒꯤ ꯃꯈꯣꯡꯗꯨꯅ ꯃꯩꯔꯥꯕꯒꯤ ꯈꯣꯡꯗ ꯇꯞꯅ ꯇꯞꯅ ꯊꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯃꯤꯀꯨꯞ ꯐꯥꯗ ꯇꯥꯔꯤꯕ ꯁ꯭ꯄꯨꯟꯗꯨ ꯇꯥꯞ ꯈꯨꯟꯒꯠꯂꯒ ꯆꯨꯝꯅ ꯑꯃꯨꯛ ꯐꯝꯃꯤ ꯋꯥꯗꯤ ꯉꯥꯡꯗ ꯂꯤꯟꯗꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯤꯟꯗꯥ ꯈꯪꯖꯤꯟꯅꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯆꯥꯅꯕꯁꯤꯡꯗꯨ ꯆꯥꯕ ꯍꯧꯔꯝꯂꯦ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯄꯨꯜꯂꯤꯕ ꯇꯥꯏꯗꯣ ꯈꯔ ꯆꯤꯡꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯍꯩꯅꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯂꯥꯏꯖꯗꯤ ꯍꯤꯡ ꯀꯥꯔꯦ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯃꯩꯔꯥꯕꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯇꯥꯏꯗꯨ ꯂꯥꯝꯃꯛꯏ ꯇꯥꯏꯁꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯕꯣ ꯂꯧꯊꯣꯛꯎꯔ ꯌꯥꯝꯕꯣ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯥꯗꯤ ꯁꯥꯎꯔꯤꯕꯅꯤ ꯂꯤꯟꯗꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯁꯨꯛꯂꯩ ꯂꯩꯔꯨꯗꯦ ꯃꯥꯗꯤ ꯂꯥꯏꯖꯅꯅꯤ ꯈꯜꯂꯤꯕꯅꯤ ꯋꯥꯗꯤ ꯉꯥꯡꯗ ꯑꯃꯨꯛꯇꯪ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯆꯥꯕꯗꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯂꯤꯟꯗꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯆꯥꯅꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯁꯤꯡꯗꯣ ꯃꯍꯥꯎ ꯂꯩꯕ ꯃꯃꯜ ꯇꯥꯡꯂꯕ ꯉꯥꯛꯇꯅꯤ ꯆꯥꯕ ꯂꯣꯏꯅꯔꯛꯇꯨꯅ ꯃꯍꯩ ꯍꯧꯒꯠꯅꯕ ꯁꯦꯝ ꯁꯥꯟꯅꯔꯛꯂꯦ ꯍꯥꯏꯅ ꯚꯥꯅꯨꯃꯇꯤ ꯍꯥꯟꯅ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯩꯔꯥꯕ ꯑꯃꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯥꯏꯖꯗ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯂꯤꯟꯗꯥꯁꯨ ꯍꯧꯒꯠꯈꯤꯗꯧ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯨꯛꯍꯧ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯂꯥꯏꯖꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯥꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯁꯝꯒꯗꯣ ꯁꯦꯝꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯦꯒꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯗꯣꯔꯛꯂꯦ ꯂꯥꯏꯖꯅ ꯆꯠꯄ ꯍꯧꯈꯤꯕꯗꯨꯗ ꯂꯤꯟꯗꯥ ꯃꯈꯣꯡꯅ ꯃꯥꯗꯨꯅ ꯊꯤꯔꯝꯕ ꯃꯥꯒꯤ ꯈꯣꯡꯎꯞꯇꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯂꯤꯟꯗꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯤꯟꯗꯥꯗ ꯌꯦꯡꯂꯛꯏ ꯃꯤ ꯑꯃꯅ ꯌꯦꯡꯂꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯐꯪꯂꯕꯗ ꯂꯤꯟꯗꯥ ꯃꯃꯥꯏꯗꯨ ꯁꯠ ꯍꯩꯒꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯂꯤꯟꯗꯥꯒꯤ ꯈꯣꯡꯎꯞꯇꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯎꯠꯂꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯗꯣ ꯈꯨꯕꯥꯛ ꯈꯨꯕꯒꯨꯝ ꯐꯠ ꯀꯟꯊꯣꯛꯂꯒ ꯂꯤꯟꯗꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯃꯣꯡ ꯍꯥꯗ ꯏꯇꯞ ꯇꯞꯅ ꯈꯣꯟꯊꯣꯛꯇ ꯄꯥꯞ ꯆꯦꯟꯕꯅ ꯈꯣꯡꯗꯨꯅ ꯇꯣꯡꯗꯣꯏ ꯁꯔꯨꯛ ꯗꯁꯕꯤꯟꯁꯤꯗ ꯃꯒꯨꯟ ꯂꯩꯅ ꯂꯩꯖꯁꯅꯨ ꯁꯤ ꯍꯥꯏꯅꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯂꯤꯟꯗꯥ ꯉꯛꯁꯨ ꯉꯛꯂꯦ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯑꯁꯥꯎꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯅ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯆꯤꯝꯕꯥꯜꯗꯅ ꯇꯞꯅ ꯁꯣꯜꯂꯤ ꯏꯀꯥꯏꯈ꯭ꯔꯦꯗ ꯍꯧꯖ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯩꯔꯥꯕꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯣ ꯚꯥꯅꯨꯃꯇꯤꯅ ꯀꯣꯅꯨꯡꯗ ꯂꯩꯔꯕꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯦ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯕꯗꯤ ꯃꯤꯠꯁꯨꯗꯥꯅꯤ ꯃꯥꯅ ꯀꯨꯁꯤ ꯇꯧꯕꯗꯣ ꯚꯥꯅꯨꯃꯇꯤ ꯂꯩꯔꯕꯗ ꯉꯝꯗꯕꯅ ꯃꯥ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯦ ꯃꯁꯤꯗ ꯆꯠꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯩ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯄꯨꯜꯂꯦ ꯄꯥꯛꯂꯕ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝ ꯁꯥꯔꯝꯕ ꯋꯥꯔꯤꯗꯣ ꯑꯃ ꯑꯣꯜꯂꯒ ꯚꯥꯅꯨꯃꯇꯤꯅ ꯋꯥꯔꯤ ꯄꯨꯊꯣꯛꯂꯒ ꯃꯤꯠꯁꯨꯗꯥꯕꯨ ꯀꯧꯔꯛꯏ ꯃꯤꯠꯁꯨꯗꯥ ꯍꯥꯏꯕꯤꯌꯨ ꯏꯃꯥꯁꯤ ꯅꯪꯁꯨ ꯅꯊꯧ ꯆꯤꯟꯕꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨꯅꯦ ꯆꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯁꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯕꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯊꯕꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯃꯧ ꯁꯤꯖꯗꯁꯤꯅꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯤꯠꯁꯨꯗꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯎꯠꯄꯗꯤ ꯌꯥꯗꯕꯅ ꯌꯥꯝꯅ ꯋꯥꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ
Angang oibasida hairoi haiduna tawbani. Lairiba thabak mayamsida mana haigadababu amata yaudi imasi. Wadu tabada banu ngihak tumin lay. Mitsudana silakpa nupi oibana makhoi amatana laisabu thazaba ngamde. Amasung chumna ubasu khara wana thogle. Makhoi maslen manungda yanabra khalai. Adum oinamak laisagi taruba matawna. Thamoi hukraba banu matidi laisada onsanuna hairei. Nongmi tawraduna. Siza ayasi wahange. Mabu kaurakpaduda laisa pairam bispundo fathamlaga hairei. Haibiyu aigasi. Banumati tamna noglaga. Isudina hina singna kayamuk tamhongba. Lana khanganu. Aigasi na khangdaduna chumna hangbani. Mahusana ningthaugi nupi khanba haibasimaktabu aduki matik matam amasung mangtung yingba chatnaido. Adubune nama ibemana thawaina pamjare haina khankibana asoiba ama thidoknadabani. Laisa noglai mana noglibado mabokna lana khanganu haibagini. Masu khumlai irai laina. Mamang chehida master loibane agyasi makha kai tokthadongdo tandana dumtoi. Wa darabada mayamdu laisada ngaglap yingli. Mayam sigi mathakti hina ngaglibadi mitsudani. Adi laisabu aduk hantana khanlibani lairik mayik chattaba mini. Mapan thoktaba apangni haiduna. Adubu wadu tabada mitsuda matha sarai. Maramdi hiram khudingmakta mana khaluriba mayamsiga chana chunaba walakpana ma matha sarakle. Hafet ngakchanai mairabado. Wariduda lupsiludi nonthaduna chakto amuk chaba hokre. Banumati noglaga makha tari. Aina angagni khalurisiga isudi yam tamla mazani dana. Laisana. Hoyangyasi babana haibada aise lon hek tholakpaga school chatke na ningai tawi. Aduda larikse yam nganna tambada hanubi olabani. Si hairaga amuksu mathanta noglai. Laisagi adugumba matawda Rocky de ingawda ngawsari. Lona mabu yinglaga wakhal kaya sagatli. Ngayak amuk tumin laina ramlaga Banumati mairabado onsilaga hairi. Thoiba olakpa chahida isu amadi piyuko. Thok onsilaglaga hairakliba waduda nupado khangpre khangli. Yanungdagi chak maru paithokte khakpo makai khanga haraktuna khawdimi. Nupado harabani matagom laisa tahata fukhawalaga manakta leiribe sing glass tu lamlaga mairabada pi. Ising thao yambo. Mairaba mamituna laisa da yingni ising lowi. Yaum amani chinglaga yamna thuna thaklaga tapthai. Banumati masubu yinglaga chairi. Karino ne nangbo chak tu irinzana saba yadrane he. Ontho idako ibungo nangsibo. Ising thaklubagi khara nem tharaklabada mairaba tapna pakumpiri. Yare kaisu daudre. Banumati na haudok lamba wado makha taraktre. Matang chadra male khalaga kona tapna haudok namba wakhalda hapchinuna thamkre. Adubu laisati momon noktuna laihore. Nokmi mamituna mairabada yinglai. Nupadusu yinglakpana mapa chanana anidu michane. Laisati noksali. Adubu nupadudi pisum ani suklaga sound yinglai. Makhoi matawdo mitsuda uri. Yingsinadaba saduna yinglibani. Laisana fana noklabaso mitsudana khangkre. Manungi oiba matay manaw aningi wari. Mairabana laisaba intoktuna thamli haiba. Mairabagi miting na takli. Ayokpi mama oibanara. Natraga khwaidagi tamthiba yeknabani khanmanara. Mairabagi mitingi maram mitsudana tarain hekta khangmangami. Asumna leiringai mikuptuda ningthembung prap changsilaklaga laptakna lepi nolungna. Aduga taplamna hairi mairaba tanaba maongda. Yambo Home Minister gi PA report pikhatpala aure. Mairabasu ningthiamda yenglaktuna laage. Ningthiamsu tapna thokre. Mairabasu phamlambadagi hagotuna thokre. Magi chak saruktuda hafet yenglaga Banumati tapna soli. Cha ising siphawa ne tana chaba phangdrabani ni isuse. Magi wahi ta hauraduna laisama pokto onsilai. Agyasi kayam luge moine report harisibo. Kay report no yam lubra. Banumati tapna noglaga. Aruba natida Monday khudingi ne Home Minister natraga PA do laklaga. Leibak ki irang. Leibak sida thokliba thodok wa thok.
ꯃꯌꯥꯝꯁꯤꯒꯤ ꯔꯤꯄꯣꯔꯠ ꯏꯔꯒ ꯄꯤꯈꯠꯄ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯍꯧꯅꯕꯤꯅꯤ ꯃꯤꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯕ ꯍꯩꯅꯗꯕ ꯏꯕꯦꯝꯃ ꯂꯤꯟꯗꯥꯁꯨ ꯃꯊꯧ ꯆꯤꯜꯂꯤ ꯈꯪꯕꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯕ ꯑꯣꯏꯔꯤꯅꯤ ꯃꯥꯒꯤꯗꯣ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯄꯔꯦꯡꯗꯨꯗ ꯌꯥꯎꯈꯤꯕ ꯃꯃꯤꯡꯗꯨꯗ ꯂꯥꯏꯖ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯂꯤꯟꯗꯥ ꯍꯥꯏꯕ ꯁꯞꯇ꯭ꯔꯗꯨꯗ ꯃꯅꯨꯃꯇꯤ ꯏꯉꯛꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯣꯏꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯐꯦꯠ ꯂꯥꯎꯈ꯭ꯔꯦ ꯃꯕꯣꯛꯀꯤ ꯄꯥꯎꯈꯨꯝꯒ ꯄꯤꯔꯝꯗ꯭ꯔꯦ ꯋꯥꯈꯜꯗ ꯏꯁꯧ ꯍꯧꯈ꯭ꯔꯦ ꯆꯥꯛ ꯐꯥꯎꯕ ꯅꯦ ꯇꯥꯅ ꯆꯥꯗꯅ ꯂꯤꯟꯗꯥ ꯂꯥꯛꯄꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯕꯥꯅꯨꯃꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒ꯭ꯌꯥꯁꯦ ꯑꯌꯥꯝꯕꯨꯡꯒꯤ ꯀꯣꯐꯤ ꯄꯤꯖꯔꯨꯒꯦ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯈꯤꯗꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯕꯥꯅꯨ ꯑꯃꯨꯛꯁꯨ ꯉꯛꯅ ꯍꯥꯏ ꯅꯪꯕꯨ ꯑꯣꯛꯂꯕ꯭ꯔꯅꯦ ꯑꯩ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯄꯨꯈꯝꯒ ꯁꯤꯠ ꯅꯥꯜꯂꯕꯅꯦ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯑꯗꯣ ꯑꯩꯒ꯭ꯌꯥꯁꯦ ꯑꯆꯥꯏꯕꯁꯤꯡꯁꯦ ꯑꯩ ꯍꯜꯂꯛꯑꯒ ꯂꯣꯏꯁꯤꯟꯒꯦ ꯌꯥꯕ꯭ꯔꯥ ꯋꯥꯍꯩꯗꯨꯗ ꯃꯤꯠꯁꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯅ ꯅꯍꯥꯟꯕꯈꯩ ꯂꯥꯏꯖꯗ ꯇꯧꯍꯜꯂꯤꯕ ꯃꯌꯥꯝ ꯃꯅꯦꯝꯅ ꯈꯪꯈꯤꯗ꯭ꯔꯥ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯋꯥꯗ ꯏꯉꯥꯎ ꯉꯥꯎꯔꯕ ꯕꯥꯅꯨꯃꯇꯤꯅ ꯅꯪꯅ ꯀꯔꯤꯒꯤ ꯂꯣꯏꯁꯤꯟꯗꯧꯔꯤꯕꯅꯣ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯅꯤ ꯆꯠꯂꯣ ꯅꯈꯨꯠ ꯅꯁꯥ ꯁꯦꯡꯅ ꯍꯥꯝꯂꯒꯅꯦ ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯀꯣꯐꯤ ꯍꯥꯏꯕꯗꯣ ꯄꯤꯔꯨꯔꯣ ꯆꯥꯅꯕ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯆꯥꯅꯕꯁꯨ ꯍꯦꯛ ꯄꯥꯏꯈꯣ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯐꯤꯡ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯤꯠꯁꯨꯗꯥꯅ ꯈꯟꯕ ꯑꯣꯏꯔꯕꯁꯨ ꯕꯥꯅꯨꯃꯇꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯍꯦꯛ ꯅꯣꯛꯍꯜꯂꯤ ꯕꯥꯅꯨꯕꯨꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯃꯤꯇꯣꯞ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯕꯗ ꯃꯤꯠꯁꯨꯗ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯥꯎꯔꯪ ꯇꯧꯔꯗꯨꯅ ꯍꯥꯏ ꯅꯃꯤꯠꯅ ꯎꯔꯦꯗꯅ ꯃꯁꯨ ꯑꯆꯥꯟꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯃꯀꯨꯝ ꯂꯥꯠꯂꯤꯕꯁꯦ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯪꯕꯨꯗꯤ ꯃꯤꯠꯆꯤꯅ ꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯒꯤ ꯏꯁꯧꯗꯨꯗ ꯔꯣꯀꯤ ꯁꯨꯛꯂꯒ ꯈꯨꯝꯃꯛꯏ ꯏꯃꯥ ꯅꯪꯁꯤꯗꯤꯀꯣ ꯀꯧꯅꯤꯡꯂ ꯀꯧꯁꯅꯨ ꯀꯧꯅꯤꯡꯗ꯭ꯔ ꯇꯣꯛꯁꯅꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯅꯤ ꯍꯥꯏꯒꯦ ꯍꯣꯏꯅꯦ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯩꯗꯥꯗꯨꯒꯤ ꯋꯥꯅꯤ ꯅꯤꯁꯥ ꯆꯥꯏ ꯒꯨꯂꯤ ꯆꯥꯏ ꯍꯥꯏꯗꯨꯅꯕꯨ ꯃꯁꯨꯕꯨ ꯃꯤꯠꯆꯤꯅ ꯐꯥꯎ ꯌꯦꯡꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝ ꯍꯟꯊꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ ꯐꯩ ꯇꯧꯁꯅꯨ ꯅꯣꯡꯃꯗꯤꯅꯦ ꯃꯤꯠꯁꯨꯗꯥꯒꯤ ꯏꯇꯤꯛ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯃꯥꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯗ ꯔꯣꯀꯤ ꯅꯣꯛꯃꯤ ꯑꯇꯩ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯏꯖꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝꯕꯨꯡꯒ ꯐꯖꯅ ꯂꯣꯏꯅꯕꯁꯨ ꯃꯥꯟꯗꯦ ꯅꯪꯅ ꯍꯥꯠꯄꯗ ꯂꯥꯏꯖꯗꯤ ꯈꯥꯛꯑꯝꯃꯨꯀꯣ ꯏꯃꯥ ꯃꯥ ꯑꯩꯅ ꯑꯃꯨꯛ ꯂꯧꯈꯤꯗꯣꯏꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯤꯠꯁꯨꯗꯥ ꯔꯣꯀꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯦꯜꯍꯜꯂꯛꯏ ꯍꯩ ꯇꯥꯅꯤꯡꯗꯦ ꯃꯤꯅ ꯇꯥꯔꯒ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯋꯥ ꯉꯥꯡꯒꯅꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏꯅꯤ ꯅꯣꯡꯁꯥ ꯍꯤꯡꯆꯥꯕꯁꯤꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯕꯁꯦ ꯑꯩꯅ ꯁꯤꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯇꯧꯖꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯋꯥꯈꯜꯗꯨ ꯐꯩꯖꯤꯜꯂꯛꯀꯅꯨ ꯅꯃꯤꯠ ꯅꯅꯥ ꯆꯨꯝꯅ ꯌꯦꯡꯉꯨꯀꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ ꯑꯣꯟꯊꯣꯛꯄ ꯃꯃꯥ ꯃꯆꯥ ꯍꯥꯏꯗꯨꯅꯤ ꯑꯃꯅ ꯈꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯑꯃ ꯈꯜꯂꯤ ꯁꯦꯡꯂꯕ ꯀꯣꯅꯨꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯃꯨꯕ ꯀꯥꯂꯤ ꯁꯪꯖꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯀꯣꯐꯤ ꯀꯞ ꯍꯥꯞꯂꯤꯕ ꯇ꯭ꯔꯦꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤ ꯆꯨꯝꯅ ꯂꯦꯞꯄ ꯅꯠꯇꯦ ꯈꯝ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯤꯕ ꯊꯣꯡꯗꯨꯗ ꯃꯅꯥꯀꯣꯡꯗꯨ ꯇꯞ ꯅꯞꯁꯤꯜꯂꯒ ꯃꯅꯨꯡꯗ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯁꯨꯛꯇꯥ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯋꯥꯁꯨ ꯉꯥꯡꯅꯗꯕ ꯀꯥ ꯃꯅꯨꯡꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯇꯟꯖꯥꯗꯨꯗ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯃꯤ ꯑꯃ ꯋꯥꯈꯜꯗ ꯂꯥꯛꯏ ꯇꯁꯦꯡꯅ ꯊꯣꯛꯂꯕ ꯃꯇꯧꯒꯨ ꯂꯥꯏꯖ ꯈꯣꯏꯗꯧ ꯁꯥꯎꯒꯠꯈ꯭ꯔꯦ ꯋꯥꯈꯜꯗꯨꯅ ꯊꯧꯅꯥ ꯐꯒꯠꯈꯤꯗꯨꯅ ꯊꯣꯡꯗ ꯅꯞꯂꯝꯕꯗꯒꯤ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯇꯅ ꯏꯜꯂꯤ ꯃꯅꯨꯡꯗ ꯂꯣꯛ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯥꯁꯤꯟꯕ ꯈꯛꯇ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯏꯟꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯔꯛꯂꯦ ꯃꯅꯨꯡꯗ ꯐꯝꯂꯝꯕ ꯑꯅꯤꯗꯨꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯊꯣꯡꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯃꯣꯂꯤ ꯃꯈꯨꯠꯇ ꯇ꯭ꯔꯦ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯄ ꯎꯕꯗ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯂꯤꯟꯗꯥꯗꯤ ꯁꯥꯎꯅꯤꯡꯂꯛꯏ ꯁꯥꯎꯅꯤꯡ ꯂꯥꯏꯖꯗ ꯌꯦꯡꯉꯤ ꯍꯥꯏꯅ ꯅꯨꯄꯤꯗꯣ ꯇꯞꯅ ꯅꯛꯁꯤꯜꯂꯛꯂꯤ ꯃꯩꯔꯥꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ ꯎꯕꯗ ꯅꯣꯛꯁꯤꯟꯅꯔꯛꯏ ꯅꯣꯛꯅ ꯃꯩꯔꯥꯕꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯒ ꯌꯦꯝꯕꯣ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯗꯕꯗꯨꯗ ꯄꯨꯖꯔꯛꯄꯅꯤ ꯁꯤ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯂꯤꯟꯗꯥꯒꯤ ꯃꯃꯥꯡꯗ ꯑꯁꯥꯎꯕ ꯎꯠꯂꯨꯕꯁꯨ ꯌꯥꯗ ꯃꯩꯔꯥꯕ ꯇꯞꯅ ꯁꯤꯗ ꯊꯝꯃꯝꯃꯨ ꯏꯔꯦꯟꯖꯅ ꯈꯨꯝꯕꯤꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯤ ꯀꯣꯐꯤꯗꯣ ꯑꯃꯨꯛ ꯇꯞꯅ ꯊꯝꯃꯤ ꯂꯤꯟꯗꯥꯒꯤ ꯁꯔꯨꯛ ꯌꯥꯎꯕꯤꯔꯛꯄ ꯅꯠꯇꯦ ꯅꯨꯄꯥꯗꯨꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯄꯨꯔꯛꯂꯤꯕ ꯃꯥꯒꯤ ꯀꯩꯗꯥꯗꯨꯗ ꯂꯤꯟꯗꯥ ꯄꯛꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯦ
Coffee Tamlaga, Tokidra Kalubani, Adobu lies and Nakanda Laiba, Library Adomda Muchankre. Magi Mato da Meraba, Makut Masaduna, Marai book to the Taktunale. Kanare Kangladuna, so the Takno Honduraglaga, Lindado and Sile. Makairo. Linda so Kalambawa Kaltok Laga, Momonogli. Sigi letter Sina, Sanama is and Lingini. Hangcha Trahon Bada, Yamulak Pinaba, Makuna Iraga Pikalakpa. Sanglin do Yamna Jown Saga the Boybana, Yamunjatkani, Kanduna Puzerapani. I know other Tokibani. Kangli Pagda Tongan, but the Hermakiagi, Temple Chown Chownale. Ado boy Quimite you ever Tongan ba, like Singi Sangdi, Yam the Picna Mummy, Mother Tummy. Maram Sina Ina, Chowtona Sabagi wa Hibani. Wakara Hinang look but to that, Lindano fit directly. Nok no Namakatai. Adogiambo, ISTV Silver Jubilee celebration Namito, Nasini. Pumnamaki Mamang the Konung Dahan invite Tilaga, response Amata Fung the Baduda, Mabana Pau Yovina Ba Muhire. Tabak Mayam Sidane, Mahi Ganam the Taramare. Furry, Yobiru Bibaduni. Anidun the Naxin the Lutanawari Saribado, Laptak Nalari Ying Barsaraga, Huran Ying Libanupido, Maitong Isuk Murum Soli. Karino and Yisina, Lebaki Rangi Maram the Varisaraga, no feno petong nisibo. I see Saurasi, Nupida Ying and Noctanatowi. I want the Nakayanu Badona, Mamit Romanawa, Kongnibana. Me worry a matanok jabado, Manawa Kalparaga, punks out the soundingly. Mana Yingda, Anido Chatkadabagi, Hoganarak Padoda, Pakana Mutata, Chancellor. My later Kong Tang Bahorabano Tata Gawi. Tabra, Amtangai Ko Conjel to the Amuksu Chablipli, Matong Java Tabaguram the Rekangmana, Meraba, Lindada on Silaga, Nangtomo. Why coulding Tamoyek the guy, Adobonoxin and a guide me? Paniambo Linda Hek Toki Bada Nupido, Merabagi Nakta Paisili. Hoi my Heramda, Merabagi tied to Pinaga, Manakta Kaking Silly. Asum the Torakani Hivagi, Stems out the Bana. Meraba Masado, lies at the Upsingi Butawi. Adobo, Yam Nahina Ngakre. Nupadogi Awabado Ubibanate, lies a Yam Satibi Mong Diary. Horina Min another, Hectoraba, Mapandali Ekam, Kadagane, Sukjang Haloidabani. Directly Bawada, Nupado Edum Gakre, Upaisulator, Nupisi Matosida, sounding Kume. Sigiro, Nangay Kamisa. Istolang Loptobo contacted the Noxinary. Mana Chingmagi mo ong tadraba taido, amuk tap na semzilaga, yam lanja da basaraga hai. Ay nupa oy bagi kambal chawsaba. Pakat chabani, ipubok, ikuboki mataw tamnagane, nupilon ki kahirakadrana. Chayru basu yaroi, ngaglu basu mana tokpa kumlakani. Meraba mamitu tap no ishilagalay. Makut nama na makwang dumitlaga. Nupido sun humino mi, meraba bo yinglaga, pairing turing lady bataido, tap na semjinbi. Hokiba matamdi khangaude ayuktagi taibangi sintha pangluba jiva kaya magi makon changnaraba matamni ichikchikba matam oire use waya maksu khongkidraba matam oirakle matam kuinadagi amamba kada lelakpo ibana masadu ison sonthei asumna kana udraba matamda hegik thorakpani ahingi tanangom phi macha amana makoki saru khara kuplaga tungmak naket yinglaga Konungi mayai koibi pukri mapaldo tamna lakli. Ngakli bagat singdo kariso hairude, haifetta maging lakpanata, lantang ngak po ibana nupido pukri mapalda changkibado kanana su uhodre. Haina nim na sat balaihaw panbi makhongduda changlaga, makutna fang balaihaw khara tap lamaga hiklaga fiduda yamsili. Tauriba matawdo kha thangbada lairiba, wanglaba building dugi matondagi ingan na ure. Ahing taibang leita may napungan basana ko ng oibana. Napido na tauriba matawdo, building matonda liba robot na ingan na uri. Ngayak sumtumin yung lamlaga, machin na tap na suli. Kanano ni ating basida? Adobo, mani ying na napido. Amuk sa tahata, tungmang koy ni yung lamlaga, kung lay na pukri gigit wang ma lankre. Hatu chat kido na awang tang mada ichik na layriba, Lainung hutu na saba yung adom da changkre.
Robert ki meeting duna fana kanna tanabani adubu mafamdu khara sukpana nupidu ukidre kadom da chatki khangawdabana tanarubasu yaridori adubu Robert nupigi maikaiduda chingnana yingduna leiri wakhalda karinu haiba khalladuna